Moreh Kuki militant Singna Myanmar gi Marol Ngangba Miyoi Singapulaga attack Torakle, Landa Sizinagada Kut Sing Sizinaratuna State Force Singda Atamna Kut Tarakle, Commando Sing Hana Bohadarakle Haiduna Moreh the Ladiba Commando Officer Amagi Pen the Bagi Kolau Ama, audio voice in a Tolakpadagi, Maikai Kayadaki Masinglam Lava Miyam Ama Tolaktuna, Kangabokta Leba, 3rd IRB, Thoubal SP Office Amadi, DC Thoubal Office in the Thomjilakre. Pawasina Hai, Gasinung Tilpung Marinom Tabadagi. Haunaruba Naidana Tolakiba Miyam Aduna Thoubal the Riba security sing Moreh the Chatpiu Thoubal the Ekoi Micha Miyam Nangakcha Hoge security sing Moreh Changduna Ngakpang Amloidobo Oidabadi Nongmai sing Adu Miyam the Sinabiraklo Ekoi Moreh the Changjarage Haina Mike loudspeakers in Aduna Lauki Moreh the Hosik Ladiba State Force sing Tumna Hatlagi Haibagi Matagum Akan Mamong that Landaraktuna Missimina Toklaba Phaoba Manipur Lengakna Tumina Yengduna Ladiba Asi Pende Hosik Wariba Fiba Masida State Force sing Kananaba Kudakta Ahenba forcing Thajillu Haina su Lauki Miyam adugi maraktagi miyoi khara changduna 3rd IRB gi CO Thoubal SP amadi DC Thoubal ga unaduna Miyam gi oiba wafam sing thamki tungda numidang pung 8 lom tarakpada Miyam ama muk Hanna 3rd IRB da amadi SP Thoubal gi office ta thomsilakpadagi security ke maikai dagi tear gas cell sing kaptuna Miyam gi irang adu lakshina honaki adumakpo makhatana numidang pung 8 makhai helaba Phaoba nongmai yauna tear gas cell kaya kapkhi baga loinana Thoubal district hospital da asopa miyoi 10 rom pukhalakduna laikanari haire